I am na NNPG ka Nupigi Wathok reject Saokhre. Nscn amasung Bharat Sarkar anigi marakta tongnakiba framework ki chahi tara farakpagi ningsing thorom pangthokibaga loinana agreement adu Naga miyamgi sovereignty right pu India government na masak khangmani haina lup asigi chairman Q2 kuna phongdokre. Chairman asigi maikaidagi NNPG gi working committee ga puna Nupigi Wathok adu reject tawraduna NNPG asi Indian constitution da thajaba thamba kangbu amani haina sumaral sibagi mathakta makoina Naga gi political amasung historical identity sing compromise tawi. Nscn na loop asiga Naga miyamgi political solution amagi damak punna thabak tawminanaba haibasi yamna khudong thiningai oiba amani. Naga singi historical amasung political ideology compromise tawba group amataga Nscn ga punna chatminaroi. NNPG haiba group asi India government na sema kangbu amani NNPG gi integrity asi hangningai oi hairaduna hariba kanglup asi Naga gi unique history asi karimata masak khangdaba kangbu amani. Nscn gi oinadi Naga gi tongan ba constitution amasung fake ki wafam asi kaidongaida compromise tawroi hairi. Churachandpur da chahi tara khakta ngai binupi macha amada mathong huktaba thong chatharuba BSF ki sub inspector police na fare piglabasu Manipur nupi angang chathaba crime sing masing amna thokpadagi state asida siguma thodok sing thorakba while chathanaba crime against women ki tongan ba court ama lingduna leirakpada nathada Supreme Court ke order matungina protection of children for sexual assault pokso eki case singi while chathanaba special court ani fawa hangdoktuna thoa ningdaba thodok sing thoan danaba honarak lingai cherakta Churachandpur district ki Tualom da Labour Food Corporation of India FCI Godam da hangba Tara Suba Battalion Border Security Force ki C Company ki post commander su oiriba sub inspector amana chahi tara khakta ngai binupi macha amada mathong hukta bathawong sing chatharubadagi police na fakhre pauche sina phangba pauna haibada thodo sing ngarang ayu angan bapung tharuk tagi taret fawbagi manungda thokibani hairi post asegi commander su oiriba sub inspector sigi mamingna Mahavir Prasad Saini kawi mahaki number na 87121719 ni maang post asidagi raflap na dana laiba dukan amada pochai lei rugani hairam laga thokibani hairi mahana dukan amadagi pochai lei na bachanglakhiba matamna dukan adu da Churachandpur gi thingkhangkhwai khulдagi masagi chai tara rom da ngai ribi suribi maming losinjare nupi macha ama leramba thingna khari nupi macha adu dukan asigi thongjil da leramba ubadagi sub inspector asina ma ki finungi hakchang puthoktuna nupi macha asida utuna na tai cha da bathawong chatharubani hairi ma ki mataw asida nupi macha adu khangawdana kablakpagi makhol tabadagi nupi macha adu gi chahi kungani pan lom surabi mache maming losinjure haina dukan manungda tumlam badagi haugalaki victim nupi macha asigi mache haugalakpadagi BSF ki sub inspector adu mafam adu thadoktuna chelakhi hairi Adum oinamak thodo asigi matangda Churachandpur district ki women police station da aiba complaint report ama file tawrakpadagi police station asina pokso act 2012 ki section 12 ki makhada BSF ki post commander asigi mathakta case FIR number 78/2025 register tawduna lokhale hairi ma ki mathakta case asi lokhale haidna police ki maikaidagi BSF ki makok thongba authority singda khanganbadagi mahakbu service tagi ngarang mak suspend tawudana tuna case asiga mari lainana women police station asida khusinaraki hairi mahakbu case asiga mari lainana police na mari lainaba court puthoklaba matungda pangthokpam thokpa case asigi thabak thoram sing pangthokpaga loinana makhoi custody remand lauthaduna wahang paun chathari hairi Meitei Amadi Naga na wakhal tahaudrabadi Manipur mitopna palhaugani RK Sanayama Meitei Amadi Naga furufna wakhal tamina haudrabadi Manipur mitopna palhaugani haina UNLF ki hanagi chairman RK Sanayama na phongdokre wafam asi ngarang village protection force control office sinamna senduna pangthokiba miyangi mifamda phongdokhibani khulngakpa singda aranma maral pisilaga fabagi mayokta Imphal East district ki khunrakpam awang lekai da laiba lining thau pangalba community hall da pangthokiba miyangi mifam atuda saruk yaraduna RK Sanayama na hai khulngakpa sing bukan ba haibasi Manipur kanbani Meitei Naga na wakhal tahaudrabadi nongmadi iramdam asi mitopna palhaugani Manipur da khulai pairaga changsilakliba mitop sing nakhai sengna takthoktree fau ba lamdam asi ingtapa purakloi India na Manipur hek lausin khiba numitagi palakhiba laingak singna laibak ngakpagi lo amata semlaktabana maram oiraga mitop khayana lamdam asigi mapu oina ba honarakpagi phibam da lakmani Maikai kayadagi mitop sing leptuna changsilakpa khulai matik chana paiba kuki terrorist kaya changlaktuna lamdam asi losin na ba honarakpada laingang usinadana leithokli Mapandagi lakpa kuki singbu Meitei khul sing nakna khunda halaga Meitei singna lau uba amadi atai thabak thoram kayada akaiba pihanduna sel thumgi phibam soksilakli masigi mathakta Meitei bu pangal sonda halaga chahi chani lishingani henbagi puari leraklaba lamdam asi muthanaba honarakpani haiki thoram aduda BDF ki convener H Somendro BPF women wing ki convener kangabam ibe aima MU ki law department ki HOD Dr. Y
Premanandanaꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯈꯥ ꯇꯥꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯕꯨ ꯐꯥꯒꯠꯂꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯁꯦꯅꯥꯄꯇꯤꯗ SDSAꯅ ꯅꯟ ꯂꯣꯀꯦꯜ ꯈꯟꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗ ꯂꯩꯔꯤꯕ ꯅꯟ ꯂꯣꯀꯦꯜ ꯑꯃꯗꯤ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯉꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ SDSAꯅ ꯍꯧꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ SDSAꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯟ ꯂꯣꯀꯦꯜ ꯑꯃꯗꯤ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯔꯦꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ, ꯑꯥꯙꯥꯔ ꯀꯥꯔꯗ, ꯚꯣꯇꯔ ꯑꯥꯏꯗꯤꯅꯆꯤꯡꯕ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯇꯥꯄꯧ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯗꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯃꯇꯨꯡ ꯏꯟꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ SDSAꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯁꯤꯡꯇꯟ ꯈꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯟ ꯂꯣꯀꯦꯜ ꯑꯃꯗꯤ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯨꯔꯛꯇꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯕꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯄꯥꯟꯗꯝꯗ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯅꯟ ꯂꯣꯀꯦꯜ ꯑꯃꯗꯤ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯔꯦꯁꯤꯗꯦꯟꯠꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯨꯔꯛꯇꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯗꯕ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯄꯤꯈꯠꯂꯛꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯌꯨꯅꯦꯁꯀꯣꯒꯤ ꯍꯦꯔꯤꯇꯦꯖ ꯂꯤꯁꯇ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯍꯟꯅꯕ ꯄ꯭ꯔꯣꯁꯦꯁꯇꯤ ꯂꯣꯏꯔꯦ, ꯅꯣꯃꯤꯅꯦꯠꯇꯤ ꯇꯧꯗ꯭ꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯗꯤ ꯔꯤꯆꯨꯑꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯌꯨꯅꯦꯁꯀꯣꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯀꯤ ꯂꯤꯁꯠ ꯑꯣꯐ ꯏꯟꯇꯦꯟꯖꯤꯕꯜ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ IGHꯗ ꯌꯥꯎꯍꯟꯅꯕ ꯁꯦꯝ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯇꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯦꯁꯀꯣꯒꯤ ꯀꯃꯤꯇꯤꯗ ꯊꯥꯅꯕ ꯅꯣꯃꯤꯅꯦꯠꯇꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯜꯆꯔ ꯑꯦꯟꯗ ꯇꯨꯔꯤꯖꯝ ꯒꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯦꯈꯥꯋꯠꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯄꯨꯈꯠꯂꯛꯄ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯑꯏꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯑꯟꯁꯔ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯗꯤ ꯔꯤꯆꯨꯑꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯌꯨꯅꯦꯁꯀꯣꯒꯤ ꯏꯟꯇꯦꯟꯖꯤꯕꯜ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯇ ꯆꯜꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯂꯩꯔꯕ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯜꯆꯔ ꯑꯦꯟꯗ ꯇꯨꯔꯤꯖꯝꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯒꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯦꯈꯥꯋꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯦꯁꯀꯣꯒꯤ ICH ꯂꯤꯁꯠꯇ ꯆꯜꯍꯟꯅꯕ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯦꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯅꯣꯗꯦꯜ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯕꯅꯤ꯫ ꯂꯤꯁꯠ ꯑꯁꯤꯗ ꯆꯜꯍꯟꯅꯕ ꯌꯨꯅꯦꯁꯀꯣꯒꯤ ꯀꯃꯤꯇꯤꯅ ꯏꯚꯥꯂꯨꯑꯦꯁꯟ ꯑꯃꯁꯨꯡ ꯑꯦꯛꯖꯥꯃꯤꯟ ꯇꯧꯅꯕ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯠ ꯄꯥꯔꯇꯤꯅ ꯄꯤꯔꯛꯄꯅꯤ꯫ ꯌꯨꯅꯦꯁꯀꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯗꯥꯏꯔꯦꯛꯇꯤꯚꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯁꯠ ꯑꯁꯤꯗ ꯆꯜꯍꯟꯅꯕ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯅꯣꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯌꯦꯡꯂꯒ ꯀꯨꯝꯖꯥ 2024-25ꯒꯤ ꯁꯥꯏꯀꯜꯒꯤ ꯑꯣꯏꯅ ꯗꯤꯄꯥꯋꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯐꯒꯥꯔꯗꯤꯡ ꯑꯣꯐ ꯗꯤ ꯏꯟꯇꯦꯟꯖꯤꯕꯜ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯀꯤ ꯏꯟꯇꯔ-ꯒꯚꯔꯟꯃꯦꯟꯇꯦꯜ ꯀꯃꯤꯇꯤꯒꯤ ꯀꯨꯟꯁꯨꯕ ꯃꯤꯌꯥꯝꯅ ꯅꯣꯃꯤꯅꯦꯁꯟꯒꯤ ꯑꯌꯥꯕ ꯄꯤꯔꯒꯅꯤ꯫ ꯌꯨꯅꯦꯁꯀꯣꯒꯤ ꯏꯟꯇꯦꯟꯖꯤꯕꯜ ꯍꯦꯔꯤꯇꯦꯖ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯂꯤꯁꯠꯇ ꯌꯥꯎꯅꯕ ꯑꯦꯂꯤꯃꯦꯟꯠ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ, ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃꯗꯤ ꯑꯦꯂꯤꯃꯦꯟꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯀꯥꯎꯟꯠꯁꯤꯡ ꯁꯦꯝ ꯁꯥꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯂꯥꯏ ꯍꯔꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯅꯣꯃꯤꯅꯦꯠ ꯇꯧꯅꯕ ꯅꯦꯁꯅꯦꯜ ꯏꯟꯚꯦꯟꯇꯣꯔꯤꯒꯤ 50ꯁꯨꯕ ꯑꯦꯂꯤꯃꯦꯟꯠ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯟꯗꯃꯥꯟꯗ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯃꯦꯃꯣꯔꯤꯌꯦꯜ ꯁꯥꯏꯠ ꯑꯊꯨꯕꯗ ꯁꯦꯝꯒꯠꯅꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯟꯗꯃꯥꯟ ꯑꯦꯟꯗ ꯅꯤꯀꯣꯕꯔꯒꯤ MP ꯕꯤꯁꯅꯨꯄꯥꯗ ꯔꯦꯅꯥ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯑꯃꯗ ꯊꯥꯗꯨꯅ ꯁꯥꯎꯊ ꯑꯟꯗꯃꯥꯟꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯃꯦꯃꯣꯔꯤꯌꯦꯜ ꯁꯥꯏꯠ ꯁꯦꯝꯒꯠꯄꯒꯤ ಥꯕꯛ ꯆꯠꯊꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ MP ꯕꯤꯁꯅꯨꯄꯥꯗ ꯔꯦꯅꯥ ꯊꯥꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯀꯨꯝꯖꯥ 2021ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥ ꯑꯟꯗꯃꯥꯟ ꯑꯦꯟꯗ ꯅꯤꯀꯣꯕꯔꯗ ꯂꯥꯛꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯎꯊ ꯑꯟꯗꯃꯥꯟꯗ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯗꯖ ꯌꯥꯎꯅ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1891ꯒꯤ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯃꯅꯤꯄꯨꯔꯤ 13 ꯕ꯭ꯔꯤꯇꯤꯁꯅ ꯏꯊꯠ ꯑꯁꯤꯗ ꯂꯣꯏ ꯊꯥꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯃꯗꯤ ꯁꯛꯈꯪꯗꯨꯅ ꯃꯥꯎꯟꯠ ꯍꯦꯔꯤꯌꯦꯠꯄꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯆꯍꯤ 3 ꯍꯦꯜꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯄꯣꯔꯠ ꯃꯣꯅꯨꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯝꯖꯥ 1891ꯒꯤ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯅꯦꯁꯅꯦꯜ ꯍꯦꯔꯣꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯣꯅꯨꯃꯦꯟꯠ ꯑꯁꯤ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ꯀꯨꯝꯖꯥ 1891ꯒꯤ ꯑꯣꯒꯁꯠ 18ꯗ ꯕ꯭ꯔꯤꯇꯤꯁꯅ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯕꯨ ꯐꯥꯡꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯦꯇ꯭ꯔꯤꯌꯠꯁ ꯗꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯑꯣꯕꯖꯥꯔꯚ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ MP ꯕꯤꯁꯅꯨꯄꯥꯗ ꯔꯦꯅꯥ ꯐꯣꯡꯗꯣꯛꯈꯤ꯫
Home Minister da iba cherol adugi copy sing Andaman and Nicobar gi Lieutenant Governor Chief Secretary loinana UT Heritage Committee gi member Amadi Kalipani Museum gi founder Mukeshwar Lalsu thaduna lokhat payaba thabak lokhat pina taksin ki MP Bisnupada Ray gi cherol aduda thuba matamda Mount Manipur Memorial sangwat sagat pana leiba asegi awang nungpuk lamdamda Andaman and Nicobar ithat asega mari hena chesel hanmak ngomgani amadi masina citizen amadi visitor singda mama leibak nungsibagi inot pibasu ngamgani pumnama asigi mathakta Mount Manipur Memorial Complex semgat pana leiba asigi heritage tourism chakhot hanbaga loinana miyamda historical awareness pibasu ngamgani haiki Duran Cup Trau FC amadi Real Kashmir FC lamba tongnari Asia da khwaidagi liraba football tournament ama oiriba Duran Cup ki Chamaga kuntra mari suba edition gi Manipur da venue oiduna sathariba ngasigi match ta Manipur gi Trau FC amadi Real Kashmir FC ani gi marakta lamba tongnari tournament asigi group F ki ahum lak suba match oina sanariba match asi miyamna numit yungma matung pung mari tabada Imphal gi Khumalampak main stadium da miyeng taba honaki loinana match asi Sony channel gi Sony 10:2 amadi Sony 10:2 HD channel da yengba phangani ningsingba group asigi oina mamang thagi kuntra da Khumalampak main stadium da sanakiba match ta Trau FC amadi Neroka FC Panjal amamam chanaduna draw chatkibani aduga tha asigi amada group asigi Indian Navy FC amadi Real Kashmir FC ani gi marakta sanakiba match ta Indian Navy na Real Kashmir FC bu Panjal ani amada maithiba pikibani Yemen da hi lupada migrant humfutara ka taruk sikre mayam amathiba khangdri Ethiopian migrants sing na yamba oina puba hi ama Yemen manakta lukhibada yamdrabada mioi humfutara ka taruk sikre amasung mayam amathiba khangdri haina official sing na pau agency AFP da phongdokre Gulf of Aden da Hi lupadu dagi hakchang humfutara ka taruk recover tawre amasung mioi kontragani thoi kalle haina Yemen gi security official singna phongdokre hi eduda mioi chama gi yankhai tare tongkhibani haina UN gi migration agency na haiki thodo odu ina khunba Gulf states sing da chanaba sa tawba African migrant sing smuggling tawba hi singi damak toina panthungpham ama oiba kha thangba Yemen gi avian Gulf Novrator thokibani UN Agency International Organization for Migration IOM gi country chief of mission Abdul Star SOF na thiba khangdriba mioi sing adugi maraiba haujisu tamba ngamdri haiki Yemen bu 2014 dagi hauna civil war na amanga ta thoalaba fawbada chawkhatriba laiba adu irregular migration gi damak maruina masamaksu ethnic conflict na chahatlaba Ethiopia dagi maruiba transit point ama oina leiri Saudi Arabia amasung United Arab Emirates kumba thau marang kaiba inakira khunba Gulf leibak sing yaunaba asada Red Sea landuna Djibouti dagi Yemen fawgi eastern route haiba aduda hi chahi khudingi migrant dising kaya na chali IOM na haukiba chahi da hi gi accident chamri ga humfugani thoi da yamdrabada mioi chamanga ga yankhai ga nipan sibagi record tauki UN gi migration agency dugi matung ina Red Sea da smuggler sing na migrant sing adubu namduna hi amadagi kumtha hanbada haukiba tha da yamdrabada mioi nipan siki Gulf da lakpagi mayo Makhoi gi lambi da migrants sing aduna international trade loinana migration amasung human trafficking gi damak maroi ba lambi ama oiriba Red Sea gi machinda akuba ising lambi Bab al Madaf Strait lan thui matam amada lan chahatlaba Yemen Arabian Peninsula gi khwaidagi lairba laiba aduda migrants sing na ayamba makhalda topa khudong thiba kayasu mayoknai hospital da layengba lakpa mama masa accident da laikidre ngase ayuk pung 10:30 tarakpada Thoubal District Hospital gate mamangda thokiba laibak thiba lambi gi khudong thiba amada hospital asida layengba lakpa mama macha laikidre hairi laibak thiba thaudu adu da laikidrabi mama adu Thoubal pakhang khong lairektagi soibam ongbi Premila chahi yankhai ga mari mapureba S Manithoi amadi macha nupa adugi maming soibam Arjun Kunni hairi mama macha aduna district hospital gi dental OPD da ya yenglamlaga mayumda hannawagi thokibada hospital gate mamangda car amana khetlamlaga haidokpada ising puraga lakpa tata DI amana amuk thomlakpadagi mama macha adu laikidabani hairi mama aduna Thoubal District Hospital laikidabani aduga macha nupa aduna Ras Medicity da laikan naram laga laikidabani laikidraba mama macha animal Jennings ki mokta postmortem gi demak thamkre hairi